ꯅꯣꯡꯃ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ, "ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯀꯔꯤꯅꯣ?" ꯃꯄꯥꯅ ꯑꯟꯁꯔ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯪꯅ ꯅꯪꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯈꯪꯅꯤꯡꯂꯕꯗꯤ ꯅꯨꯡ ꯑꯁꯦ ꯄꯨꯔꯒ ꯕꯖꯥꯔꯗ ꯆꯠꯂꯨ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯜ ꯍꯪꯂꯛꯄ ꯃꯇꯝꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯒꯅꯨ, ꯈꯨꯠꯁꯥ ꯑꯅꯤꯈꯛ ꯊꯥꯡꯒꯠꯂꯨ." ꯑꯉꯥꯡ ꯑꯗꯣ ꯕꯖꯥꯔꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯍꯪꯂꯛꯏ, "ꯅꯪꯒꯤ ꯅꯨꯡꯁꯦ ꯌꯥꯝ ꯐꯖꯩ, ꯑꯩ ꯂꯩꯔꯒꯦ, ꯀꯌꯥ ꯄꯤꯕꯅꯣ?" ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯠꯁꯥ ꯑꯅꯤ ꯊꯥꯡꯒꯠꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏ, "ꯂꯨꯄꯥ 200 ꯑꯩ ꯂꯧꯔꯒꯦ." ꯑꯉꯥꯡ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯂꯨꯄꯥ 200ꯗ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯍꯟꯗꯛꯇꯤ ꯅꯨꯡ ꯑꯁꯦ ꯄꯨꯔꯒ ꯃ꯭ꯌꯨꯖꯤꯌꯝꯗ ꯆꯠꯂꯨ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯜ ꯍꯪꯂꯛꯄ ꯃꯇꯝꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯒꯅꯨ, ꯈꯨꯠꯁꯥ ꯑꯅꯤꯈꯛ ꯊꯥꯡꯒꯠꯂꯨ." ꯑꯉꯥꯡ ꯑꯗꯣ ꯃ꯭ꯌꯨꯖꯤꯌꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ, "ꯅꯪꯒꯤ ꯅꯨꯡꯁꯦ ꯀꯌꯥ ꯄꯤꯕꯅꯣ? ꯑꯩꯈꯣꯏ ꯂꯩꯔꯒꯦ." ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯠꯁꯥ ꯑꯅꯤ ꯊꯥꯡꯒꯠꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ, 10,000 ꯑꯩꯈꯣꯏ ꯂꯧꯔꯒꯦ." ꯑꯉꯥꯡ ꯑꯗꯨꯅ ꯉꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯥꯏ, "ꯕꯕꯥ, ꯅꯨꯄꯥ ꯑꯃꯅ 10,000ꯗ ꯂꯧꯔꯒꯦ ꯍꯥꯏ." ꯑꯗꯨꯗꯒꯤ ꯃꯄꯥꯅ ꯍꯥꯏ, "ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡ ꯑꯗꯣ ꯄꯨꯔꯒ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯂꯨ, ꯃꯃꯜ ꯍꯪꯂꯛꯄ ꯃꯇꯝꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗ ꯈꯨꯠꯁꯥ ꯑꯅꯤ ꯊꯥꯡꯒꯠꯂꯨ." ꯑꯉꯥꯡꯗꯣ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯗꯨꯀꯥꯟ ꯃꯄꯨꯗ ꯎꯠꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯅꯨꯡ ꯑꯁꯦ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ? ꯅꯨꯡ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯅꯨꯡꯅꯤ, ꯀꯌꯥ ꯄꯤꯕꯒꯦ? ꯑꯩ ꯂꯧꯔꯒꯦ." ꯑꯉꯥꯡꯗꯨꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯈꯨꯠꯁꯥ ꯑꯅꯤ ꯊꯥꯡꯒꯠꯂꯤ꯫ "200,000 ꯑꯩ ꯂꯧꯔꯒꯦ." ꯑꯉꯥꯡꯗꯣ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ, ꯌꯥꯝ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏ, "ꯕꯕꯥ, ꯗꯨꯀꯥꯟ ꯃꯄꯨꯅ 200,000ꯗ ꯂꯧꯔꯒꯦ ꯍꯥꯏ." ꯑꯗꯨꯗꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯪꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯈꯪꯂꯕ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯀꯦꯔꯥ, ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯀꯦꯔꯥ, ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨ ꯑꯣꯏꯗꯦ. ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯊꯝꯕꯒꯦ, ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯒ ꯂꯣꯏꯅꯕꯒꯦ ꯍꯥꯏꯕꯁꯤꯅꯤ. ꯅꯪ ꯅꯁꯥ ꯅꯊꯟꯈꯛꯇ ꯈꯜꯂꯝꯕ ꯌꯥꯏ ꯅꯪꯁꯦ ꯂꯨꯄꯥ 200 ꯈꯛ ꯄꯤꯕ ꯅꯨꯡꯅꯤ ꯍꯥꯏꯅ꯫ ꯀꯔꯤꯒꯤ? ꯅꯪꯒꯤ ꯂꯩꯃꯤꯟꯅꯔꯤꯕ, ꯅꯪꯒ ꯄꯨꯜꯂꯤꯕ ꯃꯤ ꯃꯈꯩꯗꯨꯅ ꯅꯪꯁꯦ ꯂꯨꯄꯥ 200ꯒꯤ ꯚꯦꯂꯨ ꯈꯛꯇ ꯎꯕꯒꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯥ ꯃꯅꯨꯡꯗ ꯗꯥꯏꯃꯟ ꯌꯥꯎꯔꯤꯕꯅꯤ. ꯅꯪꯅ ꯅꯁꯥꯒꯤ ꯗꯥꯏꯃꯟꯁꯦ ꯂꯨꯄꯥ 200ꯒꯤ ꯚꯦꯂꯨ ꯎꯕ ꯃꯐꯝꯗ ꯊꯝꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ 200,000ꯒꯤ ꯚꯦꯂꯨ ꯎꯕ ꯃꯐꯝꯗ ꯊꯝꯒꯦꯔꯥ, ꯆꯣꯏꯁꯁꯤꯗꯤ ꯅꯍꯥꯛꯀꯤꯅꯤ. ꯃꯔꯝꯁꯤꯅ ꯂꯣꯏꯅꯕ ꯃꯇꯝꯗ ꯑꯐꯕ ꯃꯤꯒ ꯂꯣꯏꯅꯕꯤꯌꯨ, ꯑꯐꯕ ꯃꯤ ꯈꯜꯂꯒ ꯁꯪꯒ ꯇꯧꯕꯤꯌꯨ." ꯊꯦꯡꯛ ꯌꯨ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯍꯧꯋꯤ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯏꯃꯥꯟꯅꯕꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯅꯤ, ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫